अहानबदा मरोइबा पाउ पिजरी ngasi aikoina mayoknariba phibam asi adungai jahi taret kumthakiba adudagi hendokuna purup asi takpagi phibam amada lakloi haidingai leiti haina UNLF ki hanagi chairman RK Sanayaimana phongdorakli Kokomina silaga pangthokiba miyamgi mifamna miyamgi right amadi ikai kumnaba India lengangna phangangadabani haibi yauna tungan bawari kaya lawkre ngasi chahi ani mapung chap chana faraba Manipur gi irang asiga mari lainana Federation of Civil Society Organization Folks Manipur na IDP sing amadi miyam gi wakalon khangna thabak dawnabagi damak miyam gi oiba mifam ama pangthokre Manipur gi ngamkai asi India na yatpiram banate Manipur gi ngamkai de historical natural amadi political boundary oina 33 AD dagi leizaraklabadi haina social scientist Dr. Danavi Laishram na phongdorakli amade chahi ani pharaba Manipur gi irang asi center na loishinba ngamdrabanina nauna mikhal pangtuktuna miyam gi anoba laingak ama thambagi tangai fadaba leiri haina MPCC gi president MLA K Megasanrana phongdorakli